mayamda video mata khudol tawjage ngasi fongbasi phongda Lok Sabha na Arms Amendment Bill pass tawkhre ayaba yaudana khulai saba pubasing punsi chupa jail la thamlagani Lok Sabha na ngasi the Arms Amendment Bill 2019 pass tawkhibaga loinana ayaba yaudana khulai saba amadi puthok pusin tawba miyoising punsi chupa jail la thamnaba thawrang lakhatkhre Bill asigi matung ina harau kumhai de section daba mawongda khulai sizinaduna miyoibagi punsida khudong thiba thokwanba yaba thawrang lakhatpa miyoising lupa lakh ama fine thian baga loinana sahi ani fawba jail la thamba yai haidi Parliament pung ahum rom changna bill asigi matangna khanna naina khibada Union Home Minister Amit Shah na haiki leibak ke mapam punamakta khulai sizinabagi mawong matau control tawnabagi pandamda bill asi pukhalakpane amaromda schedule caste amadu schedule tribe singda reservation pibagi matam sahi tara sangdokhanaba Constitution Amendment Bill ama Lok Sabha da puthokre Amendment Bill asi puthokladuna Union Law Minister Ravi Shankar Prasad na haiki Lok Sabha amasum State Assembly Anglo Indian sing nominate tawbagi thawong makata na satnararoi Constitution chatnarakpa sahi humdra hek subaga Anglo Indian singbu Lok Sabha amadi State Legislative Assembly kharada makata na nominate tawraroi Bill asigi matangda Tribuna Congress MP sagotloi haiki madudi Anglo Indian singda piramba khudongchaba punamak khudakta lakhokpagi thawong asi achumbani haina lawpham thokte ningtamba matamda lengakna Anglo Indian singda sakibu wasak ngakna satpa mathau tai wafam asigi matangda Union Minister Ravi Shankar Prasad na haiki kumjai ing lisinganiga taramatoi da pangthokiba survey amagi report ta hauji Anglo Indian citizen saniga maudra khak lei haiba khangle maram aduna kanglup asida makhata na khudongchaba pibegi mathau tadre amaromda Minister of State for Shipping Masus Mandabiana Rajya Sabha da jahasing recycle tawnabagi bill ama pukhatkhre Recycling of Shipping Bill 2019 puthokladuna minister na haiki laiba asigi oina thabak khwaidigi yamna piba industry singi manungda shipping industry su amane jahasing recycle tawbana miyoi lakh 2.5 hena thabak piri Merchant ship disini thoigi manungda lising amaromdi recycle tawri maramaduna industry asida miyoi kya makhatana thabak pibigi khudongchaba lairi